पाउजेदी युमफम ओइबा मरोइबा पाउ खरा अपडेट तौजरी जनवरी 19 की मणिपुर के स्कूल कॉलेज सिंह हांगदौरे था असिगी 19 की हायर एंड टेक्निकल एजुकेशन अमदे ACERT की मखादा लेबा कॉलेज सिंह अमसु इंस्टीट्यूशन सिंह मरी लेनबा SOP ngakla hangnaba ngasi higher technical education अमसु ACERT की कमिश्नर ना ऑफिस मेमोरेंडम अम थोखरे हाइरे पनबजाबदी ममंग सही की मार्च थादगी मणिपुर दे लेबा स्कूल कॉलेज सिंह थोंग लोलखिबने ओइरक्लिबा फिबम असिगी मतांगदा था असिगी तरा मंगादा कामजोंग द फंकिबा स्टेट कैबिनेट ना खन्नरबा मतुंगदा था असिगी 19 स्कूल कॉलेज सिंह हांगनना पवरेप लौखिबने स्टेट रसिदा लेरिबा गवर्नमेंट प्राइवेट गवर्नमेंट एडेड कॉलेज सिंह लोइनना ACERT की मखादा लेबा इंस्टीट्यूशन सिंह था असिगी 19 की कोविड एप्रोप्रिएट बिहेवियर नागला क्लास होनना बखगन खिबने हाइरे कॉलेज अमदी इंस्टीट्यूशन सिंह की प्रिंसिपल सिंह लोइनना मरी लेनबा अथॉरिटी सिंहना कोविड की प्रोटोकॉल सिंह निंगति नागनबसु खंगनले हाइरे नागालमरोमदा ngamkhei paring sambal khanaba CM na center to Taksinkhre Silong da garang Pangthoklagani humpuga mapan chuba NEC plenary mifam da minister N Birena Indo Myanmar ngamkhei paring ki yenadaba saruk sing sambal khanaba yauna tongan pe isu kaya pokatuna thabak lokhat pinaba center to Taksinkhre Union Home Minister Amit Shah na chair logdona Pangthoklagani North Eastern Council NEC ki humpuga mapan chuba plenary mifam aduda awang nongpo state sing governor sing chief minister sing donor minister Dr. Jitendra Singh amasung ate union minister sing charuyakhe kwa mana phagatuna bai thadokre ngasi Kaksing district task force ki thaumi singna kwa mana polak mari phagatuna mangankhre aire Kaksing district task force ki convener ki serulna hai task force na thabak makhasa thabak oina gasi Kaksing Kunogi area amada asan bejum abada na local family amana Imphal dagi yamna chawna karbar tauba mahajun amadagi kwa mana lauraga supply tawbani aiba amadagi mana polang mari chawrakna lupa lising humdragi oigadaba district task force na phaduna thum chaisinduna amadi mai thaduna mangankhre mamang dasu mai ka bachinjak thingtuna laikhibani masigambasi matung daudana pawdak pituna thadokre inkhalakli bana ke habani sagi ibaktai kanbada district asida leiriba miyamna su mateng pangba tangai fade masa mau phaba tinjang kayangdaba district amu oibada leiriba mipum khudim ki thaudang mathau dai aire atop pau amadana malebna haujik phawba laisat lan thengnare haurakpham wan mahausa gi pansida halakre ngasi dagi chahi amgi mamangda huanda ayuk bung ani taba matamda malemgi ihan hanba numit humraga tarukni chatkhiba corona virus ki lockdown lauthokle aibagi notice ama huanda smartphone singta thake corona virus ihan hana thengna ki ba China ki mai thangba city asida leiba mioi sing thangjana mit ayuk angan bada thongna faraba yangji turel mapan da leiba pak amada chen chungtuna sanaki amasung taisi awraikhe virus asigi hena lona kan ba makhal ama sandoraktuna malemgi atei mafam sing awaba mayokna rabasu mioi milen taraka mathoi leiba city asida mahausa gi punsida ayamban anjille mafum khara da mawung barin tadaba amasung supply watpana baram oraga miamda covid-19 hidak kapnaba thorang jik chamamna duna lakle laichat asina malemgi oina mioi million ani henbagi punsi mangankhre China da COVID-19 na baram oiraga sikiba mioi lising mari chadru kunthra manga ki marungda ayamba huwan da oike April ipan da lockdown lauthokraba matung city asida makhatana laichat asi naba mioi thingnadri adubo virus asiga haurakpham kadai da no amasung mioi pilen barfudran ipanna hena nahan khraba laichat amad thengnanaba malemna sem chanaba matam phangnaba huwan amasung China gi authority singna thabak thuna amasung matik chana pahit khibra aibagi matang do hwan kaya leire Thangjana bitta China na COVID-19 na naba mioi anuba sama sukna tare thengna duna laibak asida laichat asina naba migi masing punna lising marfugani pan sam pantaraga mathoi sure aina lauthokhe laina asina naba mioi anuba sing aduki manung da laibak asigi awang thangba sarukta leiba Hailong Jiang province da masing khwaidagi jame Beijing amusung nongpok thangba financial hub Shanghai animakta COVID-19 na naba mioi anuba ahum thengnake mioi mayam paktakna na test tawring amusung handak laichat asi thengnaki hospital sing amusung housing unit singda lockdown tawring barakta nauna naba mioi sing adu thengnaki bane mathang thagi lunar new year gi suti manungda anaba mi gi masing amu hengalakadra haina authority singna thawai wari amusung miam na jari bamakai langphai chatanaba amusung miam tinba yaudana ba haire WHO na kanba expert sing panel amana cherul asida China amusung atai leibak sing chu laichat asigi haurakpham thina ba thabak ngantana packet khibagi saikhe
WISO na kanba export sing ki panel amana sayul asida China amasung atai lebak singbo laichat asiga horpam thina bathabak ngantana paikat kidabagi zaiki marakasida China gi khathang basaruk to Hong Kong da miulising kya city asida phibam nongma nongmagi soksin ba asum engkalakliba laichat asid action na ba mamangda amukta tawkida momongda thangjana lockdown tawkhre sanabagi pau amada France League 1 PAC na Montpellier maithiba pikre France League 1 की मनुंग चना साना की वदा पेरिस सेंट जर्मन ना मिनट मरी की मनुंग द गोल हम संचिंदुना मॉन्टपेलियर बो लाक्षिंदुना पुन्ना गोल मरी सोनोदा माइटे बपीदना लीग की टेबल द लेंगदना भकोता लेख्रे मैच की मिनट तरा कम पंदा मॉन्टपेलियर की गोलकीपर जोनास ओमलिना PAC की सारारोय माबा एबाबे बो थिंगना बखोना पदा फाउल तौरुबदगे रेफरी ना रेड कार्ड बुक तौदुना मॉन्टपेलियर की सारारोय तरा खक्तम सानाके फील्ड सारारोय तरा खक्तम ngaihurapa Montpellier की असोन बसारुक सिंह PAC की सानारोय सिंह निंगथिना कुदोंचाबा लौदुना सानाके बग लोइना मैच की मिनट 53 दा एम्बापे ना अहानबा गोल अकाउंट हांगदोखे अहान बहार फावबदा पेरिस सेंट जर्मन गोल अमसोनो दा मांगजल थादुना सानारोय तारा खक्तंग गारबा Montpellier की मेउक्ता अकनबा प्रेशर विखे अनिसुब हब्दा PAC की माइकेटी की अकनबा प्रेशर पीदुना Montpellier पो लाक्सिन खिबक लोइना मैच की मिनट हुमफुदा नेमार दा गोल अम स्कोर तौदुना गोल अनिसुने दा PAC ना मंगजल थाखे गोल स्कोर तौकिबा थंगना मिनट दा इकार्डिना गोल अम स्कोर तौदुना गो पुन्ना गोल अहम सिनो दा PAC ना मंगजल थाकिबक लोइना एम्बापे ना मैच की मिनट हुमफुदा मैच असिदा माके अनिसुब गोल स्कोर तौरदुना PAC ना पुन्ना गोल मरी सुनो दा माइ पाक्तुना फुल पॉइंट फंगबा ngamkhei क्लब की कोच मोरिसियो पोचेटिनो COVID-19 दा सोहनबदगी सायुल अमा आइसोलेट तौदुना लेरोबा मतुंगदा बेंच दा अमुक हलखिबदा मैच असि माइपक ngamkheiba asina कोच असिबो तारामना ओपगुम थोखे नागालमरोमदा KNO गी DC Kaptuna हाटख्रे चथगिबु क्राइम सिंगी चेराक पिबने UKLF ngasi nobit jungba atwaida more एक्साइज ऑफिस मनकत लेब गाड़ी वर्कशॉप अमदा सखंगदब सिंगना नंगमै कापसिनतुना गाड़ी सेमपत लाकपा मियोय अमा सिरे अदुगा वर्कशॉप अदुदा यावबा मियोय अमदा सोकले थाउदोक अदु जानिंगदब फोंदोक्तुना मोरेदा पुंग कुनमरी की टोटल शटडाउन लौथोखरे पाउगी लिखुल अमकी मतुंग इना नंगमै कापसिलबगी थाउदोक अदुदा सोकलबा मियोय अनिमक खुदकत मोरे हॉस्पिटल पुखतखि अदुबो अमदे लाइकनबा ngamdana सिखिबने लाइबक थीबा थाउदोक अदुदा लेखितबा मियोय अदुदि मोरे वार्ड नंबर 9 दगी थांगबिलोन गुइते कवे माक वर्कशॉप अदुदा माकी गाड़ी सेमबगी ngaiduna लेबने माकी हक्साक हौजिक मोरे PHE दा लेरे सोकलब वर्कशॉप अदुदा थबक तौबा मियोय अदुना कोक्ता दगी MD गुलबास सही तारागमपन अपोपा तामिजुद्दीन कवे माक हौजिक मोरे वार्ड नंबर 9 दा लेबने आइरे माकी येथंगबा फैगनदा नंगमै मरु अमा पाले UKLF की मथक्ता अमदे मिसम सिंगी मथक्ता सथगिब क्राइम सिंगी अमदे मखादाना सथरकदब क्राइम सिंगतगी ngakthoknaba thangmilen guidub sibagi charak pikebani aina UKLF na phangdorakhiba loinana misam amma sokhibagi nuaitaba su phangdorakle थाउदोक थोकफम द टेक्नोपल SPTS बिक्रमजित मसालाक तुना यंगसिनबग लोइनना मखाताना फामदब थाउदोक थोक्तनब अहेनबा फोर्स थमदुना ngaksenबगी अकनब थबक लौखतख्रे अमरोमदा हिल ट्राइबल काउंसिल मोरे KSO मोरे ब्लॉक मोरे यूथ क्लब अमसुंग KWNSR न थाउदोक अदुबो जानिंगदब फोंदोक्तुना ngasi नुमिदांग पुंग 3 तगी हैंग नुमिदांग पुंग 3 फौबा मोरेदा पुंग 12 की टोटल शटडाउन लौथोखरे नागालमरोमदा ngasi gi mihat adu laingaka suspension of operations chanariba UKLF na sugi ground rule thugaituna chathagi thawngni aina KNO na maral sire KNO gi publicity secretary Stephen S na thadorba serol amana hai laikhidraba thangbilon goite KNO gi technical headquarters moregi district commander ne maku ngasi nobi chungba matung pung 12 minute taramangarom tabada Gypsy angoba amada lakpa UKLF ki cadre sing aina thajaba sing na ngoi maru round home kapsilamane haire makha taba pamdaba thodok sing thoktanaba legana akan pamiyang sangduna thodok adugi matangda thigat pagal loinana su chanariba UKLF ke cadre sing makhoi ki designated game dagi hendok handana thamgadabani aiba wafam thamlakle KNO gi miyoi ama hatki bathodok adubo khangbarol khunda leiba UKLF ke Nazareth game dagi kilometer jangkhairom lapna leiba mafamni aina palladuna KNO gi miyoi ama kapkhiba amadi designated game dagi lapna haidoktun lakhiba adu suspension of operation gi ground rule thugaibani aina su
KNO na UKLF ta maral sirakle suspension of operation gi ground rule ngakte haina KNO na maral sirakpagi matang de UKLF joint secretary T James na thador pa serol amana hai KNO gi select from the labor designated camp dagi kilometer kuntrarom lapna labor moreda ngasi gi thaduk adu thoki bani haire kilometer kuntrarom lapna labor moreda KNO gi miyoi athing balaitana khulai paiduna chatpaga loinana misam sing amadi UKLF ki cadre sing da hanna attack tawduna UKLF ki officer ani atpada thangmilet goite senabani haina zerol aduna phangdorakle hauki ba sahi dising ani taragani pan ki October taraga humdoida thangmilet goite na KNO ge more OC kenko thangal loinana more da liba on collet koba amagi jumda bom pokhay anduna amade nongmai kapsin du landa ki aina maral sirakle UKLF ki losing ba amasu hada ba khona ki khun singi marakta nuksina da ba silli aina maral siba ka loina makhatana UKLF ta attack tawrakna ba thorang tawrpadagi nga thoppo oina mahakbo ngasi siba ki charak pe khibani aina UKLF na pongdorakle more area da santi lehnar ba KNO gi kedar sing makhoi gi designated camp da lehenduna suspension of operation gi ground rule aktuna lehnar ba wafam mari lena ba authority da UKLF ke zerul aduna thamlakle maragasi da lok ta tasin bada manga sire taret sokle Maharashtra ki Nandurbar district da ngasi gari ama aruba lok amada tasin badagi yamdrabada miyoi manga si khibaga loinana atopa taret na sokle ana police na phongdokre police official amana phongdokpa matung ina thodok adu Toronmal Hills station dagi kilometer tararom lapna leiba khadki ghat manakta ngasi ayuk phung tara makharam tabada thokibane manai ki driver na control ngamhoudabadagi gari adu fit chama yankhairom luba lok amada tasin baduda miyoi maga kudakta sibaga loinana atopa taret na sokhe atopa pau amadana Aizol Municipal Corporation ki Mikhal February taraga darukta Pangthoklagani Mizoram ki member taraga mapal leiba Aizol Municipal Corporation AMC ki Mikhal lagliba February taraga darukta Pangthoklagani ana state election official amana ngasi pongdokre Mizoram State Election Commissioner Laima Koja hana haike Mikhal asigidamakta February taraga daruki ayupung taretagi nuwidong waram pung mari pawba bot thadanagani magna haike Mirep sing na Mikhal asigidamakta January 18 pawba mirep se pisin bayagani amasung January 18 da mirep se sing scrutiny tawgani February ama phawbuna mirep sing na makhoi gi mirep che laukthokpa yagani aina phongdok laduna magna haike February taraga darukta bot thadana matung bot masing na February taraga ni panda thigani aroiba da content sing asige maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bupna mopathaga jari channel asin adom da kanarabadi subscribe to video besina subscribe to video modoina like and share to busu ka wi gonu puna mapu amuka na thagachari